Hackers singi angak pawari kaya tabiram langadi ngasigi wari sina amuk henangak I maramdi only 15 years suba angang mana NASA gi program sing hack tawkibani aduna NASA gi office numit tara mangani kunni close oibataki angak pagi watok oiki angang adugi mingin Jonathan James kawe Jonathan ki wari se drama magumbari thrilling oi suspense yauri aduga aroibada suicide tawtuna loisinki Hackers sing ngam krapodi makoina chawra company kaya hack tawtuna game up ohenba leikrabani North Korea gi hacker amana Bangladesh ki bank ama hack tawtuna maldagi foreign dalaiba sentum kaya billion huduna pukiduna angak pa prithibi ki wapamam oiki aduga Jonathan James ko ba angang sina NASA bu hack tawbani great mystery maramdi mak yamna angang ni mak tanatana NASA bu kaya rakana hack tawkri Actually, wari se America da nauna computer internet chat narakpa matam gi wari ni matam madu da America da computer haibagi tambagi akan belamze lama chendaraki angang wikira an wikira Jonathan James ko pa angang asisu computer da ngau bohoki asumna haidei computer field da mark se khangba amatang heli khangan ba haibatari only 15 years da phari bani hasuki matik James computer da look ki matudi magi parents phawpa kiraki masigi matung da ma pala computer mangondagi munsinki adubu Jonathan James computer mulli haiduna sauduna mayum thadoktura senki Tungda computer pini laklo haibadagi amuk mayum da halaki computer source coding programming command punamak ase hairabagi tungda hacking gi line da chaksilaki mapagi ming tongan na tholi ming sumasagi comrade haina thonjai aduga anauba program kaya develop tawduna hacking gi taibang da khong thangjinki ahanbada company macha amadi school na jingbagi server da changlaga hacking tawba hawi masina pelakti achoba hack tawba pamlaki nungairibadi James ki oina hacking tawdeyati haiba kaisu leibanati adubu entertainment gi oina tawrambani masigi tungda matam dudagi hauna phauduna leiraba scientist kaya na yengsilliba computer system kaya thamliba aruba programming kaya data kaya shape torba NASA gi computer da hack tawbagi mahakna plan sanaba hoki masigi damak program sagati time yamna changhodi program radio iki adubu ahan badamadu apply tawbagi damak James na local school amadi store dukan kharada try torami amasung success oiki Mashidagi excitement wangki James ki mahai pak na ba apaw ba hacker ni khan bahauki magase James na magi program ado NASA gi computer da thajin ki amasung successfully ot nei bahauki amasung NASA gum bahai security gi computer da changki amasung NASA gi software ama huralaki madugi software adugi mamal 1.7 million dollar oini hai masigi tungda international space agency gi secret code su NASA gi khanglaki madugi matengna space station da leibasing gi temperature control tawboirami James khanglamde magi pick laba thabak adu kaya da chawkrab crime no haibase ahan bata NASA khanglamde makoi gi computer da hacker changle haibado Karani tungda NASA gi computer expert amana chingnaraki madudi magi computer da kana gumba ama changle haiba khudakta NASA gi system sing numitra ngani kunni gi dama close tawki adudagi thiba horaki kana no huran ba ma changlati base haina masig tungda James na atai company kaya gi system su hack tawi hacker search tawbada NASA gi dollar lising kaya kharcha tawkhirami 1999 ge August thata Dread koba choba company gi data hack tawi magi arot pa information email na chingba user ID na chingba pangki masi military gi computer system ni military gi computer kaya marom su hack tawduna matau tabi email amati user ID address kaya mahakna hack to thoki trade hai se America gi defense gi othokna wang khraba branch ni yamna secret ni makoi gi thabak atomic missile amadi defense gi yamna lu khraba pot ki information thamlini masibu kaisulai chaba angang amana hack to bani makoi na khalli tori be hacker se achoba party oigani amasung kanano hai base thigalaki
Hackers thibata America gi defense system amadi CIA gi mating loki dollar lising kaya kharcha tawbata ki NASA da laiba expert engineer sing aduna aroibada kanana tawbono haibagi langjil thidok pangam ki side amada James khanglamdi mabu trace tawkhre haibase khanghomdana nongma mayumda police lakhi amasung government gi marwaiba computer data sanabagi damak arrest tawki amarobda madi chahi taramanga ta phabanina punishment khara likhan lamme tha taret ki Chairak Nanki Chairak Sida Magi Hakchang check to but the drugs used to be Kudam Panglatuna Amuk juvenile rule Gimatungina Ta Taruk Amaga Chontanki Jail Dillaringe Miniam the Nonaki Magi Wakan depression oiki Mabu Makal Matel Giwa Nana Biki Jail Ki Chairak Loidona Yum the Halaki Karanitung da Amuk Nashada Achoba hacking Amaga Toki Masida James Yaudi Adubu Ming Chatkrabanina Chingnatuna Magim Mayum the rate Tauki police na maral pangkidi kaisu pangkidi adubu amuk huran ba aran ba tawro ba haibase matang kudingda magi ming chingkhattuna talairami James hingbada waraklamli amasung suicide note ama iduna tharamlaga masagi revolver na masabu kapchaduna sidoki pamukraba ngangni asuk intelligent leiba mana hacking gi expert oiramdana scientist ama oirambe abani